ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯥꯕ ꯁꯤꯕ ꯂꯩꯈꯤꯗꯕꯒꯤꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕ ꯁꯦꯛꯃꯥꯏꯗ ꯁꯤꯕꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯈꯩ ꯁꯤꯒꯨꯝꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯂꯩꯔꯝꯃꯤ꯫ ꯁꯦꯛꯃꯥꯏꯒꯤ ꯈꯨꯜꯂꯥꯛꯄ ꯁꯤꯔꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯂꯥꯏꯕꯨꯡ ꯂꯧꯔꯨꯔꯒ ꯌꯩꯕ ꯑꯗꯨꯒ ꯂꯨꯞꯂꯥꯛꯄ ꯁꯤꯔꯕ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯂꯥꯏꯒꯤ ꯄꯨꯡ ꯌꯩꯕ ꯈꯧ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯈꯧ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯁꯤ ꯁꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯈꯨꯟꯒꯤ ꯂꯣꯏꯁꯪꯗꯒꯤ ꯈꯨꯟꯕꯨꯡ ꯂꯧꯔꯨꯔꯒ ꯌꯩꯕ ꯊꯤꯟꯕ ꯈꯧ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯔꯒ ꯈꯧ ꯁꯥꯍꯟꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯅꯨꯄꯥ ꯑꯍꯟ ꯅꯨꯄꯤ ꯑꯍꯟ ꯁꯤꯕ ꯃꯇꯝꯗ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯔꯒ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯃꯁꯤꯒꯤ ꯊꯧꯔꯝꯁꯦ ꯁꯤꯃꯗꯤ ꯁꯦꯛꯃꯥꯏꯒꯤ ꯑꯦꯜꯍꯧꯉꯩꯗꯒꯤ ꯑꯣꯏꯅ ꯆꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯑꯍꯨꯝꯁꯤꯗ ꯅꯠꯇꯅ ꯁꯦꯛꯃꯥꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯁꯤꯕ ꯄꯨꯝꯅꯃꯛꯇ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯅꯨꯄꯥ ꯑꯍꯟ ꯁꯤꯕꯗ ꯈꯧ ꯁꯥꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥ ꯂꯥꯟ ꯐꯥꯔꯨꯕ ꯌꯥꯎꯔꯒꯁꯨ ꯈꯧ ꯁꯥꯔꯒ ꯀꯣꯛꯏ ꯍꯥꯏꯕ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯂꯪꯖꯔꯨꯕ ꯄꯨꯝꯅꯃꯛꯇꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯧ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯕ ꯊꯧꯔꯝꯁꯤꯃ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤꯗꯃꯛꯇꯗꯤ ꯊꯝꯖꯕꯅꯤ꯫